ꯑꯃ꯭ꯔꯤꯠꯁꯔ ꯌꯥꯎꯅ ꯑꯦꯌꯔꯄꯣꯔꯠ 32 ꯃꯦ 15 ꯐꯥꯎꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 8ꯇ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁ꯭टꯀꯤ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯟ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯦꯟꯁꯟ ꯇꯞꯅ ꯇꯞꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯡ ꯑꯃꯗꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁ꯭ꯔꯤꯅꯒꯔ ꯑꯃꯗꯤ ꯑꯃ꯭ꯔꯤꯠꯁꯔ ꯌꯥꯎꯅ ꯑꯦꯌꯔꯄꯣꯔꯠ 32 ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯣꯐ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ (AI) ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯅ ꯑꯦꯌꯔꯃꯦꯟ (LOTAMS)ꯇ ꯊꯣꯛꯄ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 5:19 ꯇꯥꯕ ꯐꯥꯎꯕ ꯂꯩꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯚꯤꯜ ꯐ꯭ꯂꯥꯏꯠꯁꯤꯡ ꯃꯊꯧ ꯇꯧꯔꯣꯏ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤꯒꯤ ꯃꯤꯍꯨꯠ ꯈꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯗꯒꯤ ꯊꯑꯣꯏꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯂꯨꯆꯤꯡꯕ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯕꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯑꯣꯄꯔꯦꯇꯔ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯁꯟꯗ ꯍꯪꯈꯤꯕꯗꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯐꯪꯈꯤ, ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯀꯔꯝꯕ ꯃꯤꯍꯨꯠꯁꯤꯡꯅꯣ ꯑꯃꯁꯨꯡ ATꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯂꯨꯆꯤꯡꯕ ꯀꯅꯥ ꯀꯅꯥ ꯁꯔꯨꯛ ꯌꯥꯈꯤꯕꯅꯣ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ATꯒꯤ ꯀꯃꯥꯟꯗꯔꯁꯤꯡ ꯀꯅꯥ ꯀꯅꯥ ꯁꯔꯨꯛ ꯌꯥꯈꯤꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯊꯝꯂꯤ, ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯂꯕ ꯃꯇꯝꯗ ꯈꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯀꯃꯥꯟꯗꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯁꯨꯡ ATꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯀꯅꯥ ꯀꯅꯥ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯥꯡ ꯊꯥꯒꯤ 5ꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ CSO ꯈꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯨꯀꯣꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯪꯕꯗꯗꯤ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄ ꯂꯩꯇꯦ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯐꯝꯒꯤ ꯃꯇꯝ ꯈꯪꯍꯜꯂꯛꯄꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯌꯥꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯕꯗ ꯅꯠꯇꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯂꯥꯟꯃꯤ ꯑꯅꯤꯁꯨ ꯐꯥꯔꯦ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯥꯏꯟ ꯀꯥꯏꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯣꯡꯃꯩ 3, IED 3 ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯛꯄ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯇꯦꯛꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 35 ꯃꯌꯥꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯄ ꯑꯣꯏꯈꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯂꯦꯞꯅꯕ ꯈꯪꯍꯟꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯈꯥꯎ ꯑꯅꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯁꯣꯡꯕ ꯎꯃꯪꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯈꯨꯗꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯈꯤꯕ ꯈꯥꯎꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ AK-56 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯃ, ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯅꯤ, ꯀꯥꯔꯕꯥꯏꯟ ꯑꯃ, ꯃꯦꯒꯖꯤꯟ ꯑꯃ, IED 3, ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯅꯤ, 5.56 ꯑꯦꯝꯌꯨꯅꯤꯁꯟ 119, 7.62 ꯑꯦꯝꯌꯨꯅꯤꯁꯟ 30ꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯛꯃꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ RPF PLAꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯥꯕꯝ ꯂꯝꯈꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯔꯖ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯑꯃꯨꯖꯥꯎ 31 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ, ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃ, ꯂꯨꯄꯥ 300 ꯌꯥꯎꯕ ꯋꯦꯂꯦꯠ ꯑꯃ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯃꯁꯨ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯃꯅꯥꯛꯇꯒꯤ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯥꯂꯤꯁ ꯑꯦꯂꯥꯏꯁ ꯂꯝꯌꯥꯝꯕ 10 ꯑꯃꯗꯤ ꯅꯥꯄꯦꯠꯄꯜꯂꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯄꯦꯕꯝꯖꯤꯠ ꯁꯤꯡ 13ꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯀꯤ ꯁꯦꯜ ꯈꯥꯏꯕ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 5, 4-ꯋꯤꯂꯔ ꯑꯃ, ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃ, ꯂꯨꯄꯥ 250 ꯌꯥꯎꯕ ꯋꯦꯂꯦꯠ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯈꯤꯕ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯚꯇ ꯍꯨꯔꯥꯟꯈꯤꯕ ꯑꯃꯗꯤ ꯅꯝꯗꯨꯅ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯊꯥ ꯑꯁꯤꯒꯤ 9ꯗ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤ 119ꯅ ꯅꯤꯌꯣꯝ ꯀꯥꯏꯅ ꯅꯞꯂꯝꯕ ꯇꯤꯟꯇꯦꯗ ꯒ꯭ꯂꯥꯁꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ZNK ꯁꯤꯇꯤꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯜꯂꯛꯄꯗ ADDC ꯔꯥꯖꯀꯨꯃꯥꯔ ꯊꯥꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯁ꯭ꯇꯥꯐ ꯑꯅꯤ ꯁꯣꯛꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔꯒ ꯅꯛꯅꯅ ꯂꯩꯕ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔ ꯁꯤꯇꯤꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯔꯥꯖꯧꯔꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯁꯅꯔ ADDC ꯔꯥꯖꯀꯨꯃꯥꯔ ꯊꯥꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯅꯤꯅ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛꯁꯤꯡꯗꯅ ꯈꯨꯟꯖꯥ 4ꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯥꯀꯤꯁꯇꯥꯟꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯔꯥꯖꯧꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯁꯅꯔ ꯔꯥꯖꯀꯨꯃꯥꯔ ꯊꯥꯄꯥꯒꯤ ꯃꯌꯨꯝꯗ ꯔꯣꯀꯦꯠ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯈꯤ, ꯃꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯥꯐ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯌꯨꯝꯒꯤ ꯁꯔꯨꯛꯁꯤꯡ ꯑꯌꯥꯝꯕ ꯑꯀꯥꯏ-ꯑꯇꯣꯏ ꯊꯣꯛꯈꯤ꯫ ꯈꯨꯗꯛꯇ ꯔꯥꯖꯀꯨꯃꯥꯔ ꯊꯥꯄꯥ ꯌꯥꯎꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯂꯥꯛꯄꯗ
ꯂꯝꯕꯤꯗ ꯔꯥꯖꯀꯨꯃꯥꯔ ꯊꯥꯄꯥꯗꯤ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯃꯔ ꯑꯕꯗꯨꯜꯂꯥꯍꯅ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯊꯥꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯁ꯭ꯇꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯥꯡ ꯇꯧꯅꯕ ꯈꯟꯅꯈꯤ꯫ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯃꯔ ꯑꯕꯗꯨꯜꯂꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯟꯂꯥꯏꯟ ꯃꯤꯇꯤꯡꯗ ꯔꯥꯖꯀꯨꯃꯥꯔ ꯊꯥꯄꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯃꯔ ꯑꯕꯗꯨꯜꯂꯥꯍꯅ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ ꯂꯥꯈ 10 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯈꯨꯟꯖꯥ 17 ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯄꯨꯟꯈ, ꯔꯥꯖꯧꯔꯤ, ꯖꯝꯃꯨ ꯑꯃꯗꯤ ꯕꯥꯔꯥꯃꯨꯂꯥ ꯁꯦꯛꯇꯔꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯄꯨꯁ꯭ꯇꯀ ꯈꯨꯟꯖꯥ 12 ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯅ ꯄꯨꯔꯤꯗ ꯈꯨꯟꯖꯥ 2 ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯁꯦꯅꯤꯌꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯥꯎꯅ ꯈꯨꯟꯖꯥ 5 ꯂꯩꯈꯤꯗꯕꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯏꯟꯗꯤꯌꯥꯅ ꯐꯤꯚꯝ ꯑꯃ ꯍꯦꯛꯇꯗ ꯃꯈꯣꯏꯕꯨ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯀꯔꯅꯦꯜ ꯁꯣꯐꯤꯌꯥ ꯀꯨꯔꯦꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯃꯥꯟꯗ ꯑꯦꯟꯗ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔ ꯌꯥꯎꯅ ꯔꯦꯗꯥꯔ ꯁꯥꯏꯠ, ꯄꯤꯄꯜ ꯗꯤꯄꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯌꯔ ꯁ꯭ꯇꯦꯁꯟ ꯈꯔꯗ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯀꯔꯅꯦꯜ ꯁꯣꯐꯤꯌꯥ ꯀꯨꯔꯦꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯗꯤꯐꯦꯟꯁꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯣꯐꯤꯌꯥ ꯀꯨꯔꯦꯁꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯗ꯭ꯔꯣꯟ, UCAV ꯑꯃꯗꯤ ꯑꯥꯔꯇꯤꯂꯔꯤ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯔꯤꯅꯒꯔꯗꯒꯤ ꯅꯥꯔꯤꯌꯥ ꯐꯥꯎꯕꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 43ꯇ ꯃꯜꯇꯤ-ꯕꯦꯇꯔ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯎꯙꯝꯄꯨꯔ, ꯄꯊꯥꯟꯀꯣꯠ, ꯑꯗꯝꯄꯨꯔ ꯑꯃꯗꯤ ꯚꯨꯖꯇ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯕꯦꯖꯁꯤꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯈꯔ ꯊꯣꯛꯈꯤ꯫ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯅ ꯃꯈꯣꯏꯒꯤ ꯄꯥꯡꯗꯕ ꯃꯊꯧ ꯎꯠꯇꯨꯅ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯁꯤꯚꯤꯜ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡꯗꯁꯨ ꯈꯨꯠ ꯊꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯟꯗꯤꯌꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯔꯐꯤꯀꯦ ꯆꯒꯂꯥ ꯑꯃꯗꯤ ꯔꯍꯤꯝ ꯌꯥꯔꯈꯥꯟꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯕꯦꯖꯁꯤꯡꯗ ꯑꯈꯟꯅꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯂꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯈꯨꯠ ꯊꯥꯕꯗ ꯄꯥꯀꯤꯁꯇꯥꯟ ꯐꯣꯔꯁꯦꯁꯀꯤ ꯃꯊꯛꯇ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯏꯟꯗꯤꯌꯥꯅ ꯐꯤꯚꯝ ꯑꯃ ꯍꯦꯛꯇꯗ ꯃꯈꯣꯏꯕꯨ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅ ꯁꯣꯐꯤꯌꯥ ꯀꯨꯔꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯤꯄꯥꯛ-ꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ 3ꯁꯨꯕ ꯑꯥꯏ.ꯑꯥꯔ.ꯕꯤꯒꯤ ꯁꯤ.ꯑꯣ.ꯒꯤ ꯊꯧ ꯄꯨꯕꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯈꯥꯕꯩꯁꯣꯏꯒꯤ ꯆꯥꯔꯖꯁꯨ ꯄꯨꯔꯤꯕ ꯗꯥꯛꯇꯔ ꯑꯦꯁ. ꯏꯕꯣꯝꯆꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯈꯥꯕꯩꯁꯣꯏꯒꯤ ꯑꯣ.ꯁꯤ.ꯑꯦꯜ. ꯕꯤꯕꯦꯀꯥꯅꯟꯗ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯄꯥꯛ-ꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ ꯑꯃ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯦꯖꯄꯨꯔ ꯆꯤꯉꯥꯔꯦꯜ ꯑꯦꯔꯤꯌꯥꯗꯒꯤ ꯐ꯭ꯔꯤꯁꯀꯤꯡ ꯆꯦꯀꯤꯡ ꯆꯠꯊꯕꯗ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ꯫ ꯄꯨꯂꯤꯁ ꯇꯤꯝ ꯑꯁꯤꯅ ꯐ꯭ꯔꯤꯁꯀꯤꯡ ꯆꯠꯊꯕ ꯃꯇꯝꯗ ꯁꯥꯏꯖꯥꯡꯔꯣꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯉꯨꯗꯝ ꯏꯉꯣꯆꯥꯁꯤꯡ ꯑꯦꯂꯥꯏꯁ ꯕꯣꯔꯣꯕꯤ, 49, ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯟ. ꯃꯦ.ꯒꯣ ꯁꯤꯡ ꯀꯧꯏ꯫ ꯁꯥꯏꯖꯥꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯋꯥꯍꯪꯄꯥꯎꯟ ꯆꯠꯊꯕ ꯃꯇꯝꯗ ꯄ꯭ꯔꯤꯄꯥꯛ-ꯄ꯭ꯔꯣꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔꯅꯤ꯫ ꯃꯍꯥꯛ 2021ꯗ ꯂꯥꯂꯧꯂꯨꯞ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯥꯂꯧꯂꯨꯞ ꯑꯁꯤꯒꯤ ꯁꯕ-ꯁ꯭ꯇꯥꯐ ꯀꯃꯥꯟꯗꯔ ꯃꯥꯂꯦꯝ ꯅꯨꯡꯒꯣꯏ ꯂꯩꯐꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯎꯕꯥꯛꯆꯧ ꯏꯈꯥꯏꯗ ꯂꯩꯕ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯂꯥꯂꯧꯂꯨꯞ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯚꯤꯖꯟꯗ ꯂꯩꯗꯨꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯥꯂꯧꯂꯨꯞ ꯑꯁꯤꯒꯤ ꯗꯤꯚꯤꯖꯟ ꯄ꯭ꯔꯣꯇꯦꯛꯁ ꯍꯥꯏꯕꯗꯤ ꯁꯥꯏꯖꯥꯡ, ꯂꯝꯂꯥꯏ ꯑꯃꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯃꯐꯝꯗ ꯄꯥꯔꯇꯤꯒꯤ ꯐꯟꯗ ꯈꯣꯝꯒꯠꯄꯗ ꯅꯠꯇ꯭ꯔꯒ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯤꯡ, ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯄꯨꯟꯅ ꯂꯧꯃꯤꯟꯅꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 70 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯦ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. 94ꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯊꯤꯅꯅ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯗꯨ ꯂꯩꯇꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯗꯨꯅ ꯏꯪ-ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. 94ꯅ ꯑꯃꯠꯇ ꯑꯣꯏꯅ
ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ, ꯑꯃꯒ ꯑꯃꯒ ꯆꯤꯟꯅꯕ ꯌꯥꯅꯗꯕ, ꯌꯦꯡꯊꯤꯅꯕꯒꯨꯝ ꯂꯩꯕ ꯃꯥꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯇꯥꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯥꯊꯤꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯃꯨꯟꯅꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯤꯅ ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩꯗꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯨꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯄ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯡ-ꯈꯣꯡ ꯆꯥꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯀꯨꯀꯤ ꯂꯦꯟ ꯇꯥꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯊꯕꯛ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯥꯒꯥ MLAꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯂꯦꯟ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯅꯥꯒꯥ MLAꯁꯤꯡꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯍꯣꯝꯂꯦꯟ ꯇꯥꯟꯕ ꯇꯥꯔꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯃꯛ ꯄꯤꯊꯣꯛꯄꯗ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA 94ꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯥꯡꯊꯣꯛꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯇꯉꯥꯏ ꯐꯗꯦ꯫ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯁꯛꯇꯤ ꯃꯨꯟꯅꯕ ꯑꯃꯗꯤ ꯌꯦꯡꯊꯤꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯇꯥꯔꯕꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯍꯥꯏꯕꯗꯨ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯄꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 101.65ꯒꯤ ꯔꯤꯂꯤꯐ ꯄꯦꯀꯦꯖ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯕꯁꯨ ꯍꯥꯏꯔꯤꯕ ꯄꯦꯀꯦꯖꯀꯤ ꯁꯦꯟꯐꯝ ꯑꯁꯤꯅ ꯃꯤꯑꯣꯏ 60,000 ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯄꯥꯝꯕ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯝꯃꯥꯡꯅꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯊꯤꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯁꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯎꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯨꯛꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯕꯅꯤꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA 59ꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯇꯥꯏ꯫ ꯃꯁꯤ ꯉꯝꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA 94ꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯌꯦꯡꯊꯤꯅꯕ ꯂꯩꯇꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕ ꯃꯇꯝ ꯑꯗꯨꯗꯇ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯊꯕꯛ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯏ꯫